ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯔꯨꯕ ꯅꯠꯇ꯭ꯔꯒ ꯆꯃꯝꯅꯕ ꯕꯥꯏꯕꯜꯒꯤ ꯇꯦꯛꯁ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯇꯦꯛꯁ ꯑꯁꯤꯗꯤ 2 Corinthians 5:1-9 ꯑꯃꯁꯨꯡ 2 Peter 1:13-15 ꯍꯥꯏꯕꯗꯤ ꯙꯔꯃꯆꯦꯟꯕ ꯃꯤꯁꯤꯡꯅ ꯁꯤꯕꯒ ꯈꯨꯗꯛꯇ ꯁꯤꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯁꯔꯒꯗ ꯆꯠꯂꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤ. ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯙꯔꯃꯆꯦꯟꯕ ꯃꯤꯑꯣꯏꯕ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯙꯔꯃꯆꯦꯟꯕ ꯃꯤꯁꯤꯡꯅ ꯁꯤꯕꯒ ꯁꯔꯒꯗ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣই ꯈꯤꯇꯪ ꯅꯩꯅꯒꯅꯤ. ꯃꯁꯤꯗ ꯅꯍꯥꯛꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ, ꯊꯋꯥꯏ ꯁꯦꯡꯕꯅ ꯆꯤꯡꯕꯤꯌꯨ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ. ꯑꯃꯦꯟ. ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯩꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯧꯕꯤꯌꯨ, ꯑꯗꯨꯒ ꯕꯥꯏꯕꯜꯗꯒꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯂꯧꯕꯤꯒꯅꯨ. ꯏꯆꯤꯟꯅꯥꯎꯁꯤꯡ, ꯕꯥꯏꯕꯜ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯑꯗꯨꯅ 2 Corinthians 5:1-9 ꯑꯁꯤ ꯑꯩꯈꯣই ꯍꯥꯟꯅ ꯄꯥꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯌꯦꯡꯃꯤꯟꯅꯁꯤ. ꯁꯤꯗ 2 Corinthians 5:1ꯗ ꯍꯥꯏ, ꯃꯔꯝꯗꯤ ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕ ꯇꯦꯛꯁꯁꯤꯡꯁꯦ ꯐꯖꯅ ꯄꯥꯕꯤꯌꯨ. ꯑꯩꯗꯤ ꯏꯪꯂꯤꯁꯇꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗ ꯑꯥꯔꯊ ꯍꯟꯗꯣꯛꯆꯔꯒꯦ. ꯃꯁꯤꯗ ꯍꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯌꯨꯝ, ꯑꯩꯈꯣꯏꯅ ꯐꯤꯁꯪ ꯑꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯁꯤ ꯃꯥꯡꯂꯒꯗꯤ, ꯍꯥꯏꯗꯤ ꯇꯨꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯡꯂꯒꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯤꯡꯅ ꯁꯦꯝꯕ ꯅꯠꯇꯕ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯔꯒꯗ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏꯕꯅꯤ. ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏ. ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯄꯜꯂꯤꯕꯁꯦ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅꯁꯨ ꯅꯩꯅꯒꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯂꯤ ꯍꯥꯎꯁ ꯍꯥꯏꯁꯦ, ꯐꯤꯁꯪꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯌꯨꯝ ꯍꯥꯏꯕꯁꯦ, ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ ꯉꯥꯡꯂꯤꯕꯁꯦ. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯚꯔꯁ 1ꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯥꯏꯗꯤ ꯃꯥꯡꯕ ꯇꯥꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯗꯤꯖꯣꯜꯞ ꯇꯧꯕ ꯇꯥꯔꯒꯗꯤ, ꯇꯨꯡꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯇꯨꯡꯒꯅꯤ? ꯑꯩꯈꯣꯏ ꯁꯤꯕ ꯃꯇꯝꯗ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯅ ꯁꯦꯝꯕ ꯅꯠꯇꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ. ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯔꯝꯕ ꯍꯛꯆꯥꯡ? ꯁꯤꯕ ꯅꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯞ ꯇꯧꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯁꯦ ꯁꯤꯕ ꯅꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯏꯁꯣꯔꯒ ꯁꯔꯒꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯦ ꯁꯤꯕ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯒꯅꯦꯕ. ꯃꯗꯨꯒꯤ ꯃꯔꯝꯗꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯂꯥꯟꯅ ꯑꯥꯔꯊꯍꯜꯂꯦꯕ. ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯇꯦꯛꯁ ꯃꯌꯥꯝ ꯅꯩꯅꯛꯀꯅꯤ. 2ꯗ ꯃꯔꯝꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯡꯊꯥꯏ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ, ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯡꯊꯥꯏ ꯑꯩꯈꯣꯏꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯔꯒꯗꯒꯤ ꯐꯤ ꯊꯣꯡꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ. ꯁꯔꯒꯗꯒꯤ ꯐꯤ ꯊꯣꯡꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯁꯦ. ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ, ꯍꯥꯏꯕꯗꯤ ꯁꯔꯒꯗꯒꯤ ꯐꯤ ꯊꯣꯡꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯦ ꯍꯌꯦꯡ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯕ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯒꯅꯦꯕ. ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡꯁꯦ ꯁꯤꯕ ナꯏꯗꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯒꯅꯦꯕ. ꯃꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏꯅ ꯇꯦꯡꯊꯥꯏ, ꯃꯗꯨ ꯄꯥꯝꯂꯗꯨꯅ ꯑꯩꯈꯣꯏꯅ ꯇꯦꯡꯊꯥꯖꯩ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯊꯣꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤ ꯊꯣꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ. ꯍꯥꯏꯕꯗꯤ ꯐꯤ ꯊꯣꯡꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ. ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯗꯕꯗꯨꯅ ꯑꯩꯈꯣꯏ ꯁꯦꯠꯆꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯅꯥꯏꯗꯕ, ꯑꯩꯈꯣই ꯁꯤꯕ ꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯅꯤ. ꯑꯁꯤꯗ ꯚꯔꯁ 4ꯗ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯦꯡꯊꯥꯏ, ꯑꯩꯈꯣꯏ ꯄꯣꯠꯂꯨꯝ ꯄꯨꯔꯗꯨꯅ ꯑꯩꯈꯣই ꯇꯦꯡꯊꯥꯏ.
not for that we should be unclothed haidi aikoi je phi thongdingai gi damak nate adubu clothed upon hai ko masida jo but clothed upon aikoi na phi thongba matam phi season ba matam that mortality might be swallowed up of life mortality haidi siban hai ba se aikoi hakchang de siban hai pap thobna siban hai ba aikoi gi hakchang ase ahing ba punsi aduna josan ningai ne ba haibadi siban hai ba hakchang ase siban hai da ba haibadi lom nai da hingba punsi aduna siban hai da aikoi hakchang siban hai ba hakchang na siban hai da ba mo oirak pa haibasi lom nai da ba punsi adu oirang labani hena masida persform hai manga da mungsa se manga da ste hauji aikoi gi damak haidebe hiram masida hiram se waktada thabak subiri ba se ishor ne hamne aikoi da thabak subiri ba se ishor ne hamne aikoi bu siban hai ba hakchang oheli ba aikoi je siban hai da oheli ba se ishor ni mahang na su aikoi da thawai gi oiba earnest hai ko haidi wasak piba adugo wasak piba da pibi thawai go oiba place english da earnest se place hai aduna thawai go oiba wasak piba thawai go oiba thawgal ado khoi da pibi na masida ingo verse 6 da maram aduna aikoina matam khuding da thajai aikoina khangna tuna thajai madudi aikoi gi hakchang aikoi gi home madi aikoi gi hakchang asida aikoi gi hakchang asida aikoina lairing da aikoi ishor da gi aikoi ishor ga aikoi lemina de hamni haibidi aikoi hakchang asida lairing da haibidi aikoina siba naiba hakchang aikoina tayang pan da aikoina sidana lairing matam da aikoi ishor ga lemina de ba aikoina hingda aikoina haibidi aikoina siraba matam da akoi hakchang ga sirakanda siba naidaba prabhuna ani sub lakpa matam da siba naidaba olaba matam da aikoi ishor ga num lemina haibne ba adu horan text num yengune nain haibse maram de aikoi thajabigi mapana chatpani aikoina yenglaga chatpana te verse aita aikoina thajai madude aina haidi hai ko aikoi je huji akoi hakchang asidagi pol na haibse ai hakchang asidagi absent tawninge haibdi ai yamna sininge haibni amarom dai maramdi aduga karigi damak sininge no absent oininge no haidi ishor ga matam koding da lainingai gi dam haibdi aikoina sarga da Prabhu Jisu akoina sibu sigrate akoi makeup tholokpada akoi sarga da lairabugumni hoi sibuga sarga chalaiba nate akoi makeup tholokpada akoi Prabhu Jisu ani suba laani adoi tadi akoi Dharmachenba siramni akoi maga num laiminara kane verse 9 da maram maduna aikoina sui madudi aikoina sirasu akoina hujik lairasu aduga laitrabarsu aikoi je mahangna yabiningai ki damak haibni haibidi aikoina siragasu ishona yabiba aikoina sidragasu ishona yabiningai ki damak aikoina kanna thabak sui haibne masine aikoina hujik aina samlapna explain ju khara tawjakre adu makha tana mu kaitang yengminasi ko sida Paul na kari haibra masigi chapter asida aikoina Paul na ko phibam ahungi maramda state ahumdang oithokpa yaba ahungi maramda ahambana aikoigi number 1 da aikoigi early house ko aikoi pitibiga yum akoi hakchang da leiba yum ama ko absent from the Lord ishor da gi aikoi je absent oiba adagi aikoigi hakchang ase akoi masigi yum ase tumba haibne haidi manghanba aduga masida aikoi tengthai hai masina ahanba ko ani subada phi thongba unclothed ko phi thongdaba aduga phi setaba haibni masilare aduga ahum subadana ishorgi yum akoi miyoibigi khutna sembana taba sagada lomba naitaba yum haibni hari sagadagi lakpa yum adagi phi thongba ishorga loinaba aduga akoi hakchang dagi absent oiba hairiba hiram ahum sigi maramda ngangbane ba snausa ko yengsi adoi tari akoina early house natraga heavily house asina kari artha tawi haiba matanda ayamna masilo yanai baibana hamiko tayang pan bigi oiba yum haibde akoi hakchang ni akoi hakchang asibuni pona ayamba matamda akoi koinda changdam naije akoi kersing
masini habdi akhoi gi siba naiba habni aduga sargai goi ba yum hagana akhoi siba naida ba hakchang habdi akhoi na lomba naidana akhoi hakchang siba naiba hakchang ni siba naida bon to ka da lomba naidana isho da leiba dune phi thong da ba habi gi athadi akhoi masina taklib se kaino akhoi na siba habjine ba basida magi context gi matung ne ni question nausa akhoi na atopa context ing ta de phi thong da ba habdi prabhu jisu krista gi dharma chemba leitaba haina khangna bi phi setpa habdi prabhu jisu krista gi lamcha setpa haina atubu hariba text asigi matang da akhoi na haijabani adugo mathang de je ko earnest of the spirit hai the place of the spirit as you know romans 8:11 da hai haidi prabhu jisu krista bu sibadagi kadan gi pa thawai aduna nakhoi da leiba taragadi prabhu jisu krista bu sibadagi hinkalin ba mahang nasu nakhoi gi siba naiba mortal body hamne ko siba naiba hakchang sing ado mahaki thawai gi mapana nakhoi da leigini hamne hinkalan gani nakhoi da leidiba nakhoi da leiba siba naiba nakhoi da leiba thawai tu gi mapana nakhoi gi siba naiba hakchang se siba naidaba hakchang oi on thokpi gini hamne masi pol na pame akhoi gi siba naiba hakchang sina siba naidaba on thokadab jakanai mapana no thawai asingba gi mapana masi oi thokani habsine asi panggadabni akhoi na su panggadabni pol gi apamdo madune aduga akhoi yengje ko aroi bida roishala ji samdala je masi dai je akhoi gi prithvi ki oba yum asidagi saga gi oba yum atuda hongbaje karamba matamda thokeba masi akhoi yengse Philippines 3:20-21 da hai masida ko masida akhoi gi wari sanaba se sarga dani sarga gi oba maramdi sarga gi maramda sanabni madudagi sarga dudagi akhoi na prabhu jisu krista bu yengjari bani from whence madudagi ko akhoi na prabhu jisu krista bu yengjari bani verse 21 da mahangna akhoi ki bhal body siba naiba hakchang ase akhoi na mahaki mating mangan haidi phanglaba hakchang glorious body haidi prabhu na siba matamda hinkalakpa matamda leibam adugumba hakchang ado aduda akhoi je onthokpi kani hamne prabhu no onthokpi kani hamne according to the working whereby he is able to subdue all things unto haidi mahana hirang kuding se maki mana pamba adugi makhada namatuna thamba ngamba haidi prabhu na loina ngamba adugi matungina mahana akhoi tawgane hamne masida haribs keno akhoi prabhu jisu krista na akhoi gi siba naiba hakchang ase siba naida hakchang amada prabhu na onthokane akhoi karamba matamda onthokani habji maramda akhoi yengche 1 Corinthians 15 gi 51-54 akhoi na mayam loina khangnare sida 51 da aina na khoida angakpa ama haigani akhoi loina tumloi habdi loina siroi amni akhoi loina mu hongthokpi gini hai masida minna kupada haiko mikup amada minna khappada aroi bagi pere singa khongbo matamda maramdi pere singa khongani aduga the death shall be raised adi sikraba missing ado siba naidaba hakchang da hinkat pigini akhoi khudimo onthok pigini haina verse 52 da hai 52 da hai masigi siba naiba hasina siba naiba hakchang asina siba naidaba do akhoi hapkani akhoi setkani this mortal must put on immortality siba naiba hakchang asina siba naidaba do akhoi thongani phi thongani haine verse 54 maram aduna masigi corruptible adi mot phanai ba habdi siba naiba samanai ko masina siba naidaba mot phanai daba du thongbo matam da habdi siba naiba hakchang asina siba naidaba du setpa matam da then shall be brought to pass the saying it is written that is all of victory asibado joy tawbuna josan kre habdo madu thokani aduna 1 Corinthians 15 gi 51-53 gi habi gi matung nadi akhoi gi siba naiba hakchang ase siba naidaba je karma matamda thokani prabhu jisu krishna ani shuba lengakpa matamda tayang panda hingduna leiba mi singchu haiko mikup amada mokhoi gi siba naiba hakchang ado siba naidaba onthoni aduga hana prabhu da thaduna sigiba mi sing adu jo mokhoi na hingkalakpa matamda madu onthokraneba aduga sargada puragani haibne
masiko aduni aduga present with the Lord adi ishoga laiminaba habjigi atham ko yengjeba first session of 4 16 17 daidi hujiki du chamane prabhu masamo sargadagi au khonjen amuk loina na athoiba sargadu ki khonjen ga loina na ishogi peresinga ga loina na lakani ham kumdarakani asiba krista da thajaduna sigabasing ahamda hingakani hai then azudagidi hingduna lairiba ikoi ase ikoina punna haidi hana sibadigi hingka kharaba asibadigi hinkalanba mokhoigi hingdun lairiba khoiga punna atyada laichinda ikoi puminnagani pukhatmi nagani kedonaba ishoga atyada unanaba haidi nungsitta atmosphere da unanaba and so shall we ever be with the Lord adudagi de ekhoja matam khudingda ishoga laiminaragani hamne masini present with the Lord ade ishoga laiminba habiga tadi masi karamba matanda thokni sinausa polna habse ai hakchang siraga ai prabhu ga laiminaninge haje sibaga nateko sibaga khoi prabhu ga laiminade kanamta sibaga sarga chatte bible na haide masi karamba matamda thoi prabhu na nishuba lakpa matamda prabhu da thadar sigiba mising kalakani hingdun laiba mising aduju makoi hakchang loin onthok pirani atyada pulak unarani adudagi ekhoje matam khudingda leng longba haidana prabhu ga laiminarakani habse masine masigi text da yam mai sengni ko aduga second peter gi 1 gi 13 to 15 da jai sida pol haije yi aina thingi ai khali ko aina phisang asida lay I'm in this tabernacle ko aina phisang asida lay laiba matamda to stir you up by putting you in remembrance khoi bu ningsingnaba aina nakhoi bu thawai thogot pa pame 14 da kan aina khange madudi kuidana aigi tabernacle haje tabernacle aigi phisang aidi hakchang ase thadolagani haibidi ma siragani even as our Lord Jesus Christ had shown me haidi prabhu Yeshu Christ na engonda utpi khraba adugumna heko moreover I will endeavor that aina hotnagani haidi nakhoju aina my disease hamni ko ain siraba matungda haide basing asina khoina ningsinga hamni sidada tabernacle put up haibaga Paul masana my disease hai aina siba habji ka changdam na re sinausa basina taidi masida kai muk channa banate ngasai do siga tabernacle haibaga matare khoi chang ni kram mata khotamda sigini ishona lepni ko khone siba matam khoi chane malemda tin khakani khoi hekta sarga chathe ko sarga chapade prabhu na nisu lakmudana adugo John 21 ge 18 19 da Peter na karam na sigini habse prabhu na hana haidokhrabne sida ko sida semection na khoina pabiro masimadi khoi samdalaje masida nangna naha oirigi matamda nangna sana na sabu khoina khwangset lakse aduga nangna pamba adu da sale adubu nangna ahal oirba matamdadi nangi na khuting thokani atopa amana nangbu khwangset chepigani adu nangna pamdam phamuduna makhoina pubigani habni masi mahana haije keno ma kamaina sigini habdune aduna masida taide Peter di siba matamda khoina nerona makhoina pang thingba matamda kadoi made prabhu dona pang thing ya matik cha de matham kha on thok piona ma on thok pang thing do sibane bisinausa aduna khoina 2 Corinthians 5 ki 1 to 5 1 to 9 da haire bise khoina sibga sarga chatle habanate basi cham cham bi khoi sinausa aduna khoi bible na habisi ki matunda satsi sibaga khoi sarga chate mibong khudima ekhoina sarga chakadabase prabhu na nisubala khomtana siba mising kani prabhu da thadar siba mising kani aduga thadatuna leiba mising dharmachenba mising aduga punna pumina kani habsini tabiba mayamda ishona bopi waishnu isnausana khoi anauba mi oi taragadi agi channel da subscribe tawbiu aduga masi mayamda ju share tawbiu achumbadagi matuna chaminasi haina ina mayamda ina khoina kariguma chamamna ba text leiba taragasu habiro khoi phajana bible gi matuna ina minase pathana tangminase sagada lebi paiso yamna thagachare nahana loksing pibiduna khoina 2 Corinthians 5 1 to 9 asigi maramda phajana ina kare ikhoina sibaga matamda Dharmachenba mising sibaga sagada satte habise khangan mi asigi damsu thagachare Prabhu Yeshu Christ gi binde khonjani amen.